Cyclone Remal na maram oiraga lamdam asida akanba nong chubadagi Chaona amang thokhiba singi manungda Ukhrul District su yaori. District asida su yum kaya amang thokhibana miyamna Chaona kudung chadaba mayonare. Masigi mathakta akanba nong asina law amade ngagi farm kaya thumjin khiduna Chaona amang thokre. Electric pole amasung uwa kaya tektharakduna lambida phaijinduna laikibana chatok chasin tawbada kudung chadaba kaya mayonare. Ukhrul Times ki report amagi matungina tha asigi kunipan ki nimit yung matung pung aniga minute kuntra rom tabada mudslide thoktuna Ukhrul gi raikan tangda leiba nganaomi jajo kauba myoi amagi yum tawthaki atopa thodok amada pungcham khuldagi yangpen yangya kauba myoi amagi ngayo farm ani ichawaduna amangata thoganki district asigi manung channa rangatak turel amasung chalau turel nakna leiba lobu kaya ising thumjinkhre district asida electric pole kaya tekhibana MSPDCL Ukhrul Division gi official singna ahing nungthil naidana amang thokhiba sing adu samjinnaba honari NHIDCL nasu landslide thokhiba mafam sing sengdokpagi thabak akan mongda chathari nongjingi phibam kai hena fachilaktabadagi District Administration Ukhrul na lokatpa section tawrang singi sarugama oina ngarang khundung area dagi imung mapan evacuate tawkre myoi singa sina lainariba yum singa du ningkhairakpa yabagi akiba lakpadagi evacuation tawbagi thabagasi chathakibani report singi matung inna hamlaikhong C block te leiba LK somi kauba myoi amagi yum ningkhairakpa yabagi chingnaba leibana yum adugi makhada leiba myoi sing evacuate tawki Hiramasiga mari lainana Ukhrul District ki DC Kengo Juringlana Ukhrul gi SDO amasung SDC singda Ukhrul District Police ki matenga loinana mathau taba evacuation ki thabak sing paikhanaba kangan kibani evacuate tawraba myoi sing asina sizinanaba pochai sing hondoraknaba gari su District Administration na thawrang tawki myoi sing asi hauje hungpunggi Baksi ground da leiba indoor stadium da matam kharagi oina changjafam lauduna leiri Ukhrul Police Station ki OC Twingam Ningsen na phongdorakpagi matungina ngarang numidang wairam pung Taruk Community Forum tabada evacuation ki thabak loisinkre Ukhrul District ki DC na department khudingma ki official sing alert oina leinaba checks in wasu thamkre nakalamromda Cyclone Remal na maram oiraga thokaliba kayatoi kaya sina Ukhrul District amasung Kamjong District ki mafam kaya mai phangdana leire akanba nonglei nungsidna maram oiraga electric pole kaya tekhiba amade wire kaya tatkibana mafam kaya da mai phangdabani hiramasiga mari leinana Manipuri State Power Company Limited MSPCL na thadorakpa cherol amana hai 132 kV kundung substation dagi mai puriba 33 kV gi line na mai piriba Ukhrul khunjau amasung Kamjong yauna tongan tongan mafam singda mai phangloi mahausagu mai phanghana official singna thabak paikhatpa hore adumoinama mahausagu mai phanghana konabada numit kharani de soidana changkigani haina panari yariba makai tuna mafam singa sida mai phanghana official singna kana honari haina so cherola sina makatari